UNLF ke humfu Suba Mapok Kumon Numitna Lakpada Koireng na Luchingba UNLF ke Central Committee na leibak meeyam da Chahi ki Warol tharakpaga loinana yawol ikai khumnaba utlakli Chahi ki oina piba Warol aduda wahautok ningtam yawol lalhauge achumba madam honglakliba anauba lalong aikhoi thaudang amadi thaurang ningtamba Manipur laugadaba fidep amadi yaifa paujal haina tongan ba pandup taret thokna khaidoklaga lalaulup asi publicity secretary sakhena khudek piduna thadorokpa cherol amana hai lalaulup asigi humfu Suba Mapok Kumon numit asina lakpada lup asigi kadar sing member sing lanmi sanglupi thaupuba official amadi lanmi sing amasong malimbi tongan mafamda chaithokuna khunda leitakhraba Manipuri fruit chapumdamak amadi Kuki kulai paiba singnai yummai thaduna kunchai leichai bedagi relief camp da wana punsilya liba sing amadi yekna bagi kaishum sangda lanfa oina leiba singi mafam da yawol gi yaifa paujul piri India gi loilam lenga ke thausil sing asina Manipur gi ningtam lalhau namthaba ingam ngamlaktabadagi haujik nauna chatharakliba khwaidagi sathiba lalongdi mamang chehigi me ahumdagi Manipur thugainaba India gi khunek kuki khulai paiba sing sizinaraga maitei da lan tahalakpa amasong madugi matung tarakpada Manipur bu saruk kaya thokna thugainaba honarakpa aron mathausil asine masigi lochin ba yadraba khudamdi chinga tainaba tampaki mafam singda buffer red zone haiduna mayang lanmi mayam amang honjilaktuna thamjilaga kuki khulai paiba singna tampakta bomb nongmai kaptharakpadadi karishu tawdaba aduga tampaktana search operation hekta tawsinba asine handakta su pikliba angang ahum yauna mama macha taruk fauduna pukraga hatok pikraba matungda khuneke kuki khulai paiba singna ngaihak laitana bomb nongmai kapsilakpa Tampaki Police Station tarukna konba red zone da aspa amuk thamjilakpa asina maitei singda India lengakna karamba midyang yengi kari thausil chathari haibasi yamna mayek sengna uba ngami haire India na design su tawba sponsor su tawba thaurang asina India gi khunek kuki khulai paiba kangbu singa maitei ga hana handuna Manipur da khuntak lansiba fibam ama togaliba hatnaba asina maram oiraga Manipur gi economic kangkhong chahenduna hingbagi lam khudingmak Chawkhaidakliba pumnamak ase India gi thaurang asina thawoina thokanba ngaktane India gi lalong ase aikhoi gi ipa ipu singna chahi cha kaya changna sagalakhiba Manipur leibak ase thukainaba khundaminariba furupcha sing amaga khana hanaba amade hana hanaba sinba sarok langna afongba lalong oina satharakle Chingda India gi lanmi lising na khujing oina thomjinduna su amade atai kuki mercenary sing yokhatuna maitei gi mayokta thousand liba thawong ase mi khara hana hanbagi wafom kaknate Kangliba po ase kuki maitei amasong chingtamgi mari ase amuk samjinaba yahandana thadatpagi lalongni haina lalolup ase Central Committee na thadorokpa cherol asina makha tare